Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru oiba ipaw sing patukang kangham Ngasi Manipurda inkal ilba na hasing na thaina ahansing thambiramba puyasingi liklam kaidanaba amadi puyasingi hopam thiri ahalam sing na takpiramba sing adubu matung inna chananaba chumi hen thajanari adubu ngasi paliba matamsigi haithoi sing thoraba leader singna chahi chama chani chahungi matungda karamba puya wari sing ibiram dori haiba simasu hangba yaba wahang ama oiri ngasi Manipur sida Melen Indiana lead tawduna kanghong chahaliba community crisis oheliba asibu ji da tawdun lairi adubu ngasi akoina laini khajariba hauji koina BJP sarkar paliba Modi ji amadi Amit Shah ji akoina respected oina khanjari adubu Indiana US ki misang sangliba karigino Modi asi Trump ki minai ni haidunadi phongna Kejriwal na phongdorkli haiba wahai simak ngasi akoina thagatkiba mute singna haiba ngambagi wakhalon amadi capacity labor haibadumak Manipur gi praja amoina hangba yapa wahang amadi oirakli Israel US amadi Iran gi lana malemgi mafam kyada LPG phangdabagi khudong chadaba kya mayongna halaktuna miyamda chaitheng piringai Aam Aadmi Party AAP gi National Convener Arvind Kejriwal na PM Modi da onsiladuna Israel US amadi Iran gi lan manung asida Indiana lebliba khongpom asi kadai waidano haina hangkibag lunana matam sangna lengdana lerakliba India gi neutrality gi oiba foreign policy bu nathiduna thamlaga Modi na luchingba leingak asina lebliba khongpom asina Prime Minister Modi asi Trump ki minai ni haiba mayek sengna takle haina phongdorakre amukana panjage Modi na luchingba leingak asina lebliba khongpom asina Prime Minister Modi asi Trump ki minai ni haiba mayek sengna takle haina phongdokre Kejriwal hai LPG amasung atopa energy sector singda awaba kya mayok narpa amasung khudong sadaba kya larakpasina laipa asigi miyoi crore ama rom thabak tatpa yabagi chang wangna lere masigi maru oiba maramdi Irana thaugi maru oiba lambi oiriba trade of hormuz thinking kibadagini India gi foreign policy asi mamangai dagi hauna kanagi su misang daba haibasida yumpham oidun lakibani adubu Modi laikangna matam sangna lepa asigi maru oiraklaba Iran dagi mamai leithokpa amasung Israel amadi US ka konsinatuna makhoigi yathang matung ina chatpadagi lal asigi chaithek sing asi mayok narabasu yabadu mayok hanbani hairiba Arvind Kejriwal na hairiba wakam asimak Manipur gi praja moina ngasimak chaitheng lagtaba nate Manipur da phangliba plastic ki product sing LDP sing amadi thaugi prothok sing Manipur da praja moina chaitheng ngasimak phangle haibasimak haijaningi atopa kolam sing dasu soidana hengalakni haibagi thajaba chauna lei makata gora tabda yamna nungaiba pawang patang sia tawjangge ngasimak akoina chariba umorok haiba asi Nagaland gi king chili haina patent right auduna Nagaland gi oikre adugna ngasisu mari suba yongsak festival kam national seminar pangtok lagani haina asumna pungdorakli hariba yongsak festival yongsak haiba asi Manipur daki horkiba jinjak amani haibagi khudong chaba si lahunoi tanjama akang ahi singi mahumda prajamoina address tawjage Safe Yongsak Safe Manipur Heritage haiba padamda lamfen fataliba CSIR NEISD branch laboratory na numit ini gi oiba mari suba yongsak Trevin Festival kam national seminar pangtok lagani haina apunba imagi masasing infagi director Dr. Atom Sunil gi zero amana phongdorakli zero asina makha karaduna tha asigi tara tagi tara nipan phawba pangtok kadoriba festival kam national seminar asi Manipur miyamna khwaidagi yamna pamna chanariba yalhok chinjak ama oiriba yongchakpu tapna tamna mangchilakpadagi kanabagi pandamni lamdam sigi lehau nat chanabi amasung similonga tana thanaba yadraba yalhok chinjak ama oiriba yongchakpu yokanabagi thorangda numinini ki oiba festival kam seminar si pangtok kadoribani festival kam seminar sina state sigi similon pagathan batana tana similon pagathan bata chaung mateng piriba yalhok pambi asibu Higat hanbata chaung mateng pangbadana tana Manipur gi miyamna pamna chanariba chinjaksi lalonduna hena senthok leiba kuna ema ohenduna similon pagat hanbata chaung mateng pinabagi thorang makhada pangtok kadoribani chahi sigi oina pangtok kadoriba thoromsi pedok kendokna singthaninga oibadana tana Manipur da yongsaki iho leptana sagatpada miyamda achauba thoksil ama ohengadoribani Safe Yongsak Safe Manipur's Heritage haiba ahanba miyeng makhada kumja 2020 gi December tarita ahanba oina Manipur Trevin Yongsak in Manipur haina mingthonba nongmagi oiba national seminar ama pangtokna yalhok chinjak ama oiriba pambi asi hena scientific or moongda thanabagi matangda miyamda puning loksing piki kumja 2022 gi March tara manga amasung tara tarukta lampel patalaiba ICAR Research Complex for Northeast in EH region dasu state level workshop kam
exhibition of Previn Yongchak haina mingthonba workshop mo pangthoki workshop asi Yongchak matau karamna thagadagi haibagi matangda asan mieng thamduna technical session ama pangthokpaga loinana institution singa punna kusamnaduna Yongchak ngak senba amasung Yongchak ki pothok miyamda khanganbagi matangda pungning loksing pikiba laikre haidi ngasi manipur da leiba praja singna achumbani aramadi aramani asobidi asobini asengmani haiba khangba amadi haidupa ngamagi waklon adu leibamak darka tai ngasi kangasina pungtokpagumna manipur gi budget laiba koknaba mipum tingna chawkhan hanaba nati haina CPI gi saite gi su pongtorakli erabat bhavan da ngasi hongkiba Imphal West gi PCI gi district council gi mifamna hojik manipur legislative assembly gi chathariba budget session sida haukiba ningthokab namita chief minister Wycliffe Chan putokiba budget manipur miyam gi laiba kokhanaba budget nate haina yaningdaba pungtokre haina Imphal West district CPI gi secretary M Kesogi Sero Amana pongtorakli asem sana hongmana mifam mapu oraduna pangtokiba mifam sida manipur gi budget ki matangda kupna khanan nenaki budget sina manipur gi mipung tingna awaba kohangadaba loina state asi chawkhat hangadaba budget nate lupa crore lising kontraga mathoi chahumga yankai taruk oirabasu mamangi expenditure da lupa crore lising ani chamaga maudraga nipan kakpa haukragani center da loan singnaba central force singi expenditure singda chakkragani budget asi miyamna election oriented oiba budget ni haina rakibasi achumbani sindolgi amadi atai expenditure sing kakraga lemhogadaba senpam lupa crore lising rom yauraroi budget sina sendol sindokpa pawba konatre sendol lupa crore lising kungatare laibasi karamba matanda singba ngamgadori beno hangli budget sina su nomliba miyamgi saruk kawbugi mami tadri anagi thaktagi khongpham amatasu hengatpagi pibam leihandre manipurda mahi masing hairaba ngaharo lak kya lerabasu thabak piba ngambagi thakta budget sida karingba wahum amata ubu fangri lambi thongi pibam phagatnaba lupa crore chamapan hakna kari chokhatpa porkatage state asi phawriba national highway amakak natna semba leirabasu atai mamingta oina leiri state highway sing pibam amata phagatri gari masing yamlakpana maram oiraga traffic jam natna thoklibasi koknanaba flyover bridge saba yabagi provision amata yaudri manipur gi budget asi atai state ka yengnabada sothaduna leiri center ta paliba BJP lengangna hanadagi manipur gi crisis asigi warosin prop naba leibaki matakta hojiksu atumak manipur miyam waduna leiko highway mongda thamli nupi singini haiduna lupa crore chahumga yankai kaithokibasina kaya yamna kana piba ngamgadoribano nupi lak taraga manga hena leiribasida lupa lising tara piraga imung adu chawkhathanba ngamgatra thong sidi kumja 2027 gi election gi yenglaga BJP kana naba honabani masing ba thong khutakta lepkadabani manipur da leiba lenga asi BJP gi nate manipur miyam gini haiba kawridabani hai video asibu pawtumba soikilan kiba yabasu ngakpigani amadi sine asibu subscribe tawbi damukta thagapa phongdoksari tung koina miyam gi siba tabung ngamba oijage